Adidas Amadi Puma ngasimak miyamna yamna pamnariba sport ki amadi clothing gi oiba yamna maming leiraba brand amane achau sport ki event sing the sponsor oina amadi yamna maming leiraba sport ki athlete singer amadi actor singi marakta brand ani asa sijinaba soidana thengna biramgani amana amabu hanjinba yadi haibagi matagum yamna competitive oiriba brand ani asa apikpa imung amadagi Machil Manao anina Houdorak brand matau karamna hairiba brand ani ase Houdorak amadi karamna khibano haibase video asida akoi puna khaminarase Germany gi middle class family amada Christoph Dessler Koba khungup saba factory amada thabak toramba nipa amage machanupa ani Rudolf Dessler amadi Adolf Dessler anina 1919 da Grabuder Dessler Koba khungup saba company ama houdoki hairiba company ase houdokpa matamda Adolf Dessler na khungup asigi production habadi khungup asi saba amadi design puthokpa amadi Rudolf Dessler na khungup sariba sibu market te yonthokpagi habadi marketing gi thabak torame Machil Manao anina company ase yamna fazana chalairame company asina khoigi ahanba oina growth lakiba horakkiba si 1936 da German da pangthokkiba Olympic Games matam aduda German gi athlete chingna makhoina saba khungup sing ase tungduna sanarame matam aduda makhoigi company gi sales asukki matik hekatlame lingjel manana amatu oina punna chaminariba Machil Manao anisa karigumba kanda makhoina sariba khungup sigi design amadi quality gi matangda marai macha adum toina yenarame makhoina mayum maikai pala aba matungda makhoigi nupi singsa amana amabu unnaba yadaba yamna toina khanagadba amadi yengthinaba oibana makhoi anigi maraktasu khenaba lakpa tamna horake Second World War gi matamda Rudolf Dessler German gi Nazi army gi damak war chatlingai matamda Adolf Dessler bu German gi government na khungup sanab gi damak war da thakiramde matam aduda Rudolf Dessler na Manao ni babu asukki matik saurame mahangna war da chatlibasa Manao bagi khujin thorangdagi chalhallibani haidana laurame amadi mahangna war chatkraba matungda company ase Adolf Dessler na mahakhaki oinaba sinbani haidana laurame Second World War loikraba matungda Allies Army singna German gi Nazi Army singbu laman khumba oina dandi pinaba honarpa matamda makhoi Machil Manao anisa interrogation lawbu matamda Rudolf na Adolf Dessler asa Second World War gi matamda German government ki damak kuchukulai supply tawkhiba misak amadi Adolf Dessler nasu Rudolf Dessler asa German gi Nazi army da saruk yakhibani haiduna haidoknaduna amana amabu maral sinake masidagidi makhoi ani asa amuk hana unaba yanataba moongda saunakhibaga loidana makhoi anina punna chalairamba khungup sabagi company asa tongan ba company amamamto oina 1948 ta khaidongnaki Adolf Dessler na mahaki nickname Adi amadi Dessler dagi Des lauthuoga Adidas haina thonki amadi Rudolf Dessler na mahaki company asa Ruda haina matam khara tholamlaba matungda Puma haidunu othoki matam adudagi hauna brand anisa amana amabu krak yekjanaba mongda competition tawduna lakpana ngasi ase miyamna masak khangnaba amadi pamnaba brand ama oirakpa ngambani haiduna lawba yai